ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ. ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ. ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯔꯒꯁꯨ ꯑꯁꯨꯃꯥꯏꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯅꯨꯄꯤꯁꯦ ꯃꯃꯤꯡ ꯃꯊꯥꯕꯨꯗꯤ ꯈꯪꯗ꯭ꯔꯦ, ꯋꯥꯡꯒꯣꯏ ꯈꯥꯏꯗꯦꯝꯗꯒꯤꯅꯤ. ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯝꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯝꯁꯦ ꯈꯥꯏꯗꯦꯝꯅꯤ, ꯑꯗꯨꯒ ꯂꯩꯒꯤꯗꯕ ꯏꯆꯟꯁꯤꯒꯤ ꯂꯝꯁꯤꯅ ꯑꯩꯈꯣꯏ ꯏꯔꯝ ꯁꯤꯕꯥꯏꯗꯒꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ. ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯆꯍꯤ 19 ꯁꯨꯔꯦ. ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤꯅ ꯆꯍꯤ 18 ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯃꯒꯅꯦꯅ ꯍꯥꯏꯌꯦ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯈꯤꯇꯪ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ. ꯀꯅꯥꯅ ꯀꯩꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯆꯞ ꯆꯥꯕ ꯈꯪꯗꯦ. ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ, ꯃꯃꯥꯏ ꯎꯞꯁꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯁꯤꯔꯤꯕꯁꯤꯒꯤ ꯆꯪꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯁꯦ ꯆꯤꯡꯁꯤꯜꯂꯒ, ꯒꯥꯔꯤꯒꯨꯝꯕ ꯑꯃ ꯊꯧꯖꯤꯜꯂꯒ ꯆꯤꯡꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯒ ꯊꯝꯃꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯉꯤ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔ ꯈꯪꯃꯤꯟꯅꯁꯦ. ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯄꯥꯝꯒꯤ ꯁꯥꯏꯠꯇꯒꯤ ꯃꯔꯛꯇ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯋꯦ. ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯃꯒꯤ ꯁꯥꯏꯠ ꯑꯃꯠꯇꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇꯦ. ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ. ꯁꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯃꯌꯥꯝ. ꯑꯗꯨꯗꯤ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯑꯒꯦ. ꯄꯨꯂꯤꯁꯁꯦ ꯂꯥꯛꯑ ꯐꯠ ꯂꯧꯈꯠꯄꯤꯔꯗꯤ ꯈꯔꯗꯤ ꯐꯒꯗꯕꯅꯤ. ꯃꯣꯏꯒꯤ ꯇꯦꯁ ꯀꯩꯀꯩ ꯑꯃ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯥꯛꯑꯒ. ꯃꯣꯏꯁꯦ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀ ꯀꯧꯈꯤꯗꯣꯏ ꯌꯥꯔꯣꯏꯁꯤꯕꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ. ꯆꯪꯁꯤꯜꯂꯨꯅꯨ. ꯃꯩ ꯈꯣꯡꯒꯨꯟ ꯀꯩꯀꯩ ꯑꯃ ꯂꯣꯏ ꯌꯦꯡꯉꯛꯈꯤꯅꯦꯁꯦ. ꯍꯥꯜꯂꯝꯃꯒ ꯊꯥꯡꯖꯜꯂꯝꯃꯤꯅꯤ ꯈꯪꯗꯦ, ꯑꯃꯅꯤ ꯈꯪꯗꯦ, ꯂꯣꯏ ꯌꯦꯡꯉꯛꯈꯤꯅꯦꯕ. ꯑꯗꯨꯅꯤ ꯄꯥꯏꯔꯨꯕꯁꯨ ꯌꯥꯔꯣꯏꯕꯁꯦ ꯑꯩꯈꯣꯏꯅ. ꯊꯣꯛꯎ ꯈꯣꯠꯂꯨ ꯑꯝꯇ ꯌꯥꯔꯣꯏ. ꯄꯨꯂꯤꯁ ꯂꯥꯛꯑꯁꯤ ꯐꯠ ꯂꯧꯈꯠꯄꯤꯔ ꯃꯣꯏꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄꯀꯣ. ꯑꯃ ꯀꯩꯅꯣ. ꯐꯦꯃꯤꯂꯤꯒ ꯁꯥꯎꯅꯔ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯐꯥꯅꯤ ꯐꯣꯟꯗꯨꯗꯀꯣ. ꯃꯥꯏ ꯐꯣꯟ ꯇꯧꯔꯝꯕꯁꯤꯡꯗꯣ ꯅꯝꯕꯔꯁꯤꯡꯗꯣ ꯐꯥꯒꯠꯅꯔꯒ. ꯐꯣꯟꯗꯨꯁꯨ ꯕ꯭ꯂꯦꯛꯇ ꯂꯩꯔꯝꯃꯁꯨ ꯑꯗꯨꯝ ꯚꯣꯏꯁꯇ ꯐꯥꯗꯣꯏꯅꯦꯕ. ꯈꯣꯟꯖꯦꯜꯗꯨꯗ ꯇꯧꯔꯒ ꯐꯥꯔꯛꯈꯤꯅꯦꯕ.
Police lah, police lah. Mana? Kalau cing napa number cing tu pi kalau ada police lah, police lah detail lau le lau kan. Police ada. Không có police cái nào xin cứ lại. Ê, cái nào? Ito, yung obukan na pala ito, yun. Mingi, kaya to ngay ka dito, sibu hay ijal may ijal eh. Mingi shower ngay ka dito may niya. Napili kaya no oyara malay siya. Napili kaya no oyara. Anong manungan ng ganyan na tra. May napa ka na rin ito pala yan eh. Kada na kayo no, kung natin nga, kana kalaki daw yun. Napang ka na lagi tayo mo yan. Năm này nó nói thế. Cái giống này nữa. Cái giống này nữa. Đi lạc này. Đó, mai ông tìm mai udah. Không sẽ lên này mà. Tôi sẽ chạy. Sempit tidak tahu kan. Cái lớp bằng năng đốt sinh được. Đâm gì này. Mane ba sum mane hatunga ba di patte haine da yana ra loi tong ba nga tane ba pana kana to mara le mi bo kana ga da ni sa de hen to ko wa kan ne ba sa de hele mai go kana le ba kana le kana lai bo kana ni ga adu khang di kana pai de ji moi forensic lak to yo ne sa chum ra
ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯀꯧꯋꯦ ꯑꯗꯨꯒꯤꯅꯤ ꯇꯥꯇꯥ ꯄꯥꯏ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯂꯧꯈꯠꯂꯅꯤ ꯒꯥꯔꯤ ꯃꯔꯝ ꯇꯥꯏ ꯁꯤꯕꯨ ꯆꯦꯟꯅꯗꯣꯏꯅꯦ ꯑꯗꯨꯝ ꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯀꯣ ꯃꯣꯏꯅ ꯄꯥꯏꯕ ꯉꯝꯃꯣꯏ ꯃꯣꯏ ꯊꯧꯔꯤ ꯇꯤꯡꯈꯤꯗ꯭ꯔꯗꯤ ꯀꯅꯥꯝ ꯆꯪ ꯌꯥꯔꯣꯏ ꯍꯦꯟꯖꯜꯂꯝꯗꯕꯗꯤ ꯐꯔꯦ ꯈꯣꯡꯒꯨꯟ ꯀꯩꯀꯩ ꯑꯃ ꯐꯥꯔꯛꯀꯗꯣꯏꯅꯤꯅꯀꯣ ꯁ꯭ꯋꯥꯏꯗ ꯇꯥꯟꯅꯗꯣꯏꯅꯤ ꯆꯀꯥ ꯃꯔꯝ ꯃꯣꯏꯅ ꯈꯔ ꯃꯦꯟꯈꯠꯂ ꯃꯥꯜꯂꯦ